Hello everyone, maong ngasi ay ngatoi thongwa tamani chawbadagi tamani akhoi kasarondari ngatoi se kya sana dabani na ai heitabado ko do ngasi di Manipur gi mi ma phangnabadagi Manipur gi maru ko phangnabadagi ai se man takpirani ado mayam yengminasi do mayam kamai thongge step by step ucharake do ai khangde ko ai mana nga se semba hogi dore nga se hamda kupna semdoi mare piece ado mayam maroy pang loi semba lore ado mayam yengminasi mangali basic asana lejera sanu chawbana engon takpirani nahana aina nang video da aina haiba samaina ko ai angang da haizari bane ni ho yumda lai mayam ana haiba ko do mayam do video do mi haiba samaina is ni ka kawradana aina ado hanu nang nahi le kama kami dai ba do kamen duga har ko mi do ko karum har bani ne pinky karum ka khai bani ne do ai mon da hai jage angang na kau bani ba ai na kau bani na ti hai ba angang na hai bani ne hoi da la email man hai ba do ai na dum hai ja bani do angang ki sar ga hai bani ba ado myam yeminar si video continue tawar si myam mana nga sami ai na nga soi gani aduga myam thongani aina yengsi aduga mangali mina kana ngaizari mama na video lo base mana makhara yenge do se kano chawbana engona smaina torakpa purakpa do mangali mina ne hangaba hai kai lawr ba chawba sida ko taw hai ne smile lawr ba ni da ko mama da phuga no ni ne hai ba ka oi moi ma law sho moi di kitchen de tongan mani na marang kai ne am nungai ne ko ba khoi di dum kabuk sabuk ni da kino ha dari room se ko mu sen to ko hu jing to la wai ba to ning de ba khoi das na ne ha la room lo ma tam da kitchen tongan khalla ga jing ga loram boi di pha du loram da bani na kwa la ta ut ke la mayam da na manga le bisam ut ke mayam noi da ko la Hairo Mushi na lipstick dag ta thok re tu lipstick dag ta thok re gop tu thok ke mama na ma thi ne kwa tu da ta khom na le yo se myam se loi na mag len ning yo ma pai ning ba khang ba saw ba chaw ba se ma kon jam pi ai gi ma kon se ma gi ma kon tara thok pa ya ni du ma gi mo ni ma kon se am pik pa Lút padaloy hai ba pak ma'am ai soi ra ge jiu na chaw ba piece ka bai ka to na yo lo maru se fan ka ta ra smaina ready mari tho wa ra kai ro na su makok su ka ta lo ra makok se yang kal le sd ai na ka hai sa ba kar ba na ti aku cuma tenda ngasih masa saksi mau hari juga kemudian nah sih salam ini mana kita saksinya mana sama saksi ya jadi yang nanti ini sudah kan sudah mantap nah ingat sudah kenal bisnis tengah jadi ya ngambil dari sana balik saya ya coba dari lagi jina kopi gue dia tuh kayak apa nih Kaya siya? Kaya na ba? Emang marunong. Aray. Siya. May. Ay, nasa. Una lang ba? Ito ba siya? Ano ba? Kaya gusto ko yun. Si mai na pa ki ba ki sum dong dong ne na ha ni jang thao yang do ro mi do ra Ni kamen sibi di hap kilo ja. ha ko Wali ba? ai dang ha Sige machal se su hape. Siga lai original mahau thok to shi di. Do kano di hap kilo dro. Ko lage ko.
Ngani kau dah tu. ꯃꯌꯥꯝ ꯉꯥꯇꯣꯏ ꯊꯣꯡꯕꯁꯦ ꯎꯔꯒꯀꯣ ꯑꯩꯒꯤ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃ ꯂꯩꯕꯀꯣ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯑꯩ ꯄꯨꯟꯁꯤꯒꯤ ꯉꯥꯇꯣꯏꯁꯦ ꯊꯣꯡꯗ꯭ꯔꯤꯕꯀꯣ ꯑꯝꯇ ꯍꯩꯇꯦꯕ ꯑꯗꯨꯉꯩ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯈꯤꯕ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯉꯥꯇꯣꯏ ꯊꯣꯡꯕꯗꯀꯣ ꯉꯥꯁꯦ ꯄꯤꯁ ꯀꯛꯑꯒ ꯇꯣꯏꯗꯕꯤꯗ ꯑꯣꯠꯂꯒ ꯊꯣꯡꯗꯣꯏꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕꯅꯤꯅ ꯉꯥꯇꯣꯏ ꯍꯥꯏꯕꯁꯦ ꯉꯥ ꯄꯤꯁꯇꯣ ꯑꯗꯨꯝ ꯇꯣꯏꯍꯟꯈꯤꯗꯣꯏ ꯃꯥꯜꯂꯦ ꯄꯨꯡ ꯑꯣꯠꯄꯗꯅꯦ ꯑꯩꯁꯦ ꯈꯪꯕ ꯉꯥꯁꯦ ꯇꯣꯏꯗꯅꯅꯦ ꯈꯥꯡꯗꯨꯒꯅꯦ ꯃꯈꯥꯗ ꯐꯝꯖꯤꯟꯗꯅ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯈꯪꯉꯦ ꯉꯥ ꯇꯣꯏ ꯊꯣꯡꯕ ꯃꯇꯝꯗ ꯉꯥꯁꯦ ꯃꯆꯥ ꯀꯛꯑꯒ ꯄꯤꯁ ꯀꯛꯑꯒꯀꯣ ꯇꯣꯏꯗꯕꯤꯗ ꯇꯞ ꯇꯞꯅ ꯑꯣꯠꯇꯣꯔꯤꯅꯦꯅꯀꯣ ꯄꯤꯁꯇꯣꯀꯣ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯑꯩꯅ ꯈꯪꯗꯕꯅꯤꯅ ꯉꯥꯇꯣꯏꯅꯤ ꯍꯥꯏꯌꯦꯅ ꯒꯣꯔ ꯑꯣꯠꯈꯥꯏꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯃꯥꯜꯂꯦ ꯈꯟꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯥꯇꯣꯏ ꯊꯣꯡꯕꯗꯣ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯉꯥꯜꯂꯩꯕꯤꯗꯤ ꯃꯄꯥꯒ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯌꯥꯝ ꯅꯛꯅꯅ ꯂꯩꯌꯦꯕꯀꯣ ꯃꯥꯅ ꯃꯈꯥ ꯂꯩꯕꯅꯦ ꯑꯩꯅ ꯃꯊꯛꯇ ꯂꯩꯕꯅꯦ ꯊꯪꯅꯕ ꯕꯤꯜꯗꯤꯡꯗ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯉꯥꯇꯣꯏ ꯊꯣꯡꯕꯗꯣ ꯄꯨꯔꯒ ꯍꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯅꯦꯛꯁꯇꯗꯤ ꯑꯗꯨꯝ ꯏꯁꯥ ꯏꯊꯣꯟꯅ ꯊꯣꯡꯕ ꯍꯩꯔꯅꯤ ꯑꯗꯣ ꯃꯄꯥꯒ ꯃꯉꯥꯜꯂꯩꯕꯤꯒꯁꯦ ꯁꯥꯟꯅꯔꯝꯃꯦ ꯃꯉꯥꯜꯂꯩꯕꯤꯁꯦ ꯚꯤꯗꯤꯑꯣ ꯂꯧꯕ ꯃꯇꯝꯗ ꯃꯌꯥꯝ ꯈꯪꯉꯦ ꯏꯔꯥꯡ ꯇꯧꯁꯜꯂꯤꯁꯦ ꯃꯃꯤꯠꯀꯁꯦ ꯈꯞꯆꯜꯂꯤꯕ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯂꯧꯔꯤ ꯍꯥꯏꯕꯁꯦ ꯈꯪꯉꯦ ꯅꯣꯛꯁꯟꯅꯩ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯗꯤ ꯀꯞꯄꯝꯃꯤꯅꯦꯕ ꯃꯄꯥꯅ ꯂꯛꯅꯕꯁꯦꯀꯣ ꯃꯄꯥꯁꯤꯅ ꯄꯤꯖꯕꯤꯗ꯭ꯔꯤꯕꯀꯣ ꯀꯦꯗꯕꯦꯔꯤꯁꯦꯀꯣ ꯃꯥꯅꯗꯤ ꯆꯥꯅꯤꯡꯕ ꯃꯌꯥ ꯀꯥꯊꯣꯛꯏꯕꯀꯣ ꯑꯗꯣ ꯃꯥ ꯊꯋꯥꯏꯁꯦ ꯌꯥꯝ ꯆꯥꯛꯑꯝꯃꯦꯕ ꯏꯆꯥꯅꯨꯄꯤꯁꯦꯀꯣ ꯃꯄꯥꯁꯤꯅ ꯄꯨꯔꯥ ꯁꯥꯟꯅꯕꯤꯗꯅꯀꯣ ꯑꯗꯨꯒꯩꯗꯤ ꯃꯥꯁꯦꯀꯣ ꯊꯋꯥꯏ ꯌꯥꯝ ꯆꯥꯛꯑꯦ ꯑꯗꯨꯒꯩꯗꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯁꯦ ꯑꯩꯅ ꯐ꯭ꯂꯥꯁ ꯊꯥꯟꯕꯁꯤꯒꯀꯣ ꯃꯥꯁꯦ ꯅꯣꯛꯁꯜꯂꯛꯏꯅꯦꯕꯀꯣ ꯃꯥ ꯀꯦꯗꯕꯦꯔꯤꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯃꯄꯥꯁꯤꯅ ꯄꯤꯖꯕꯤꯗ꯭ꯔꯤꯕ ꯑꯗꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯊꯋꯥꯏ ꯆꯥꯛꯄꯁꯦ ꯃꯄꯥꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯔꯤꯕ ꯑꯩꯅ ꯇꯧꯍꯟꯅꯤꯡꯗꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯏꯆꯥꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯅꯣꯏ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯃꯄꯥꯁꯤꯁꯨ ꯅꯨꯡꯁꯤꯖꯔꯁꯨꯅꯦꯀꯣ ꯃꯆꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯉꯣꯟꯗ ꯄꯦꯟꯖꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯩꯗꯤ ꯊꯋꯥꯏ ꯌꯥꯝ ꯆꯥꯏ ꯑꯩꯗꯤ ꯍꯩꯅꯗꯦ ꯑꯩꯗꯤ ꯉꯥꯡꯊꯠꯂꯤꯅꯦ ꯍꯥꯏꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯀꯣ ꯉꯥꯇꯣꯏ ꯊꯣꯡꯕꯁꯦ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯃꯌꯥꯝ ꯑꯩꯅꯁꯨ ꯊꯣꯡꯉꯦ ꯆꯥꯎꯕꯅꯁꯨ ꯇꯥꯛꯄꯤꯔꯒ ꯆꯥꯎꯕꯅ ꯍꯦꯜꯞ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯒꯩꯗꯤ ꯑꯩꯅ ꯊꯣꯡꯕꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯉꯥꯇꯣꯏꯁꯦꯀꯣ ꯑꯗꯨꯏꯁꯨ ꯃꯌꯥꯝ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯑꯗꯣ ꯐꯖꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩ ꯇꯦꯁ ꯇꯧꯔꯒꯦ ꯆꯥꯛ ꯈꯔ ꯂꯩꯌꯦꯕꯀꯣ ꯊꯣꯡꯉꯔꯣꯏ ꯆꯥꯛꯁꯦꯀꯣ ꯆꯥꯛ ꯑꯃꯨꯛ ꯀꯥꯝꯗꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯒꯤ ꯁꯔꯨꯛꯇꯣ ꯀꯥꯝꯕꯤꯔꯒꯦ ꯑꯩꯒꯤꯗꯤ ꯀꯩꯅꯣꯁꯦ ꯑꯣꯏꯅ ꯆꯥꯔꯒꯦ ꯉꯁꯥꯏꯒꯤ ꯆꯥꯛ ꯈꯔ ꯂꯩꯍꯧꯔꯦ ꯑꯩꯅ ꯉꯥꯇꯣꯏ ꯊꯣꯡꯕꯁꯦꯀꯣ ꯆꯥꯅꯤꯡꯕꯅ ꯈꯥꯡꯉꯝꯗ꯭ꯔꯦꯕꯀꯣ ꯃꯅꯝꯒ ꯅꯨꯡꯁꯤꯔꯕꯅꯤꯅ ꯍꯔꯤꯕꯣꯞꯀ ꯍꯥꯞꯄꯕꯅꯤ ꯍꯔꯤꯕꯣꯞ ꯃꯅꯝꯗꯣ ꯇꯥꯗꯕ ꯀꯨꯏꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯔꯒꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯗ ꯁꯤꯒ ꯂꯩꯔꯦ ꯐꯥꯏꯅꯤ ꯑꯗꯣ ꯉꯥꯇꯣꯏ ꯊꯣꯡꯕꯗꯣ ꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯆꯥꯔꯒ ꯑꯃꯨꯛ ꯍꯥꯏꯖꯔꯒꯦ ꯃꯌꯥꯝ ꯀꯣ ꯚꯣꯂ꯭ꯌꯨꯝ ꯇꯞꯍꯜꯂꯣꯕ ꯃꯌꯥꯝ ꯀꯣ ꯉꯥꯇꯣꯏ ꯊꯣꯡꯕꯁꯦ ꯂꯣꯏꯔꯦ ꯁꯤꯒ ꯂꯩꯔꯦ ꯐꯥꯏꯅꯦꯜ ꯂꯨꯛꯁꯦꯀꯣ ꯆꯥꯛꯁꯦꯀꯣ ꯆꯥꯛ ꯇꯧꯔꯒ ꯑꯩ ꯆꯥꯖꯔꯒꯦ ꯃꯌꯥꯝꯗꯣ ꯑꯩ ꯑꯍꯥꯟꯕ ꯊꯣꯡꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡꯒ ꯊꯣꯡꯕꯗꯨꯗꯤ ꯉꯥꯇꯣꯏ ꯊꯣꯡꯕꯗꯣ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯈꯤꯕ ꯑꯩꯅ ꯊꯣꯡꯖꯈꯤꯕꯗꯣ ꯃꯥꯅ ꯇꯥꯛꯄꯤꯔ ꯊꯣꯡꯕꯁꯦꯀꯣ ꯍꯥꯎꯏ ꯍꯥꯎꯇꯦꯗꯣ ꯃꯌꯥꯝ ꯑꯗꯣ ꯃꯥꯅ ꯇꯥꯛꯄꯤꯔ ꯊꯣꯡꯕ ꯉꯥꯇꯣꯏ ꯊꯣꯡꯕꯁꯦ ꯑꯗꯣ ꯃꯥꯅꯁꯨ ꯌꯥꯎꯕꯤꯔꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧ ꯈꯣꯠꯂꯨ ꯍꯥꯏꯅ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯄ ꯈꯣꯠꯂꯒ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯨ ꯑꯗꯨꯝ ꯂꯧꯔꯦ ꯂꯧꯕ ꯉꯝꯗꯕ ꯃꯇꯦꯛꯁꯨ ꯌꯥꯎꯔꯦ ꯃꯉꯥꯜꯂꯩꯕꯤꯁꯤꯅ ꯀꯩꯅꯣ ꯇꯧꯁꯜꯂꯛꯇꯅ ꯈꯪꯉꯕ ꯑꯉꯥꯡꯅꯤꯅꯅꯦꯀꯣ ꯇꯥꯟꯖꯥꯗꯨꯒ ꯑꯗꯩ ꯃꯥꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯗꯣ ꯑꯩ ꯈꯪꯉꯛꯑꯦ ꯉꯥꯇꯣꯏ ꯊꯣꯡꯕꯗꯣ ꯃꯊꯪꯗꯗꯤ ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯊꯣꯡꯕ ꯍꯩꯔꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯩ ꯆꯥꯒꯦꯅ ꯇꯧꯕꯅꯦ ꯌꯦꯟꯖꯥꯡꯁꯦ ꯁꯥꯔꯦꯕ ꯆꯥꯛꯁꯤꯕꯨꯗꯤ ꯃꯇꯨꯝ ꯑꯣꯏꯔꯦ ꯆꯥꯛ ꯈꯔ ꯂꯩꯔꯕ ꯑꯗꯨꯝ ꯁꯤꯒ ꯆꯥꯁꯤꯜꯂꯛꯑꯒꯦ ꯃꯊꯦꯜ ꯑꯇꯩ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯉꯥꯁꯤꯡꯅ ꯊꯣꯡꯕꯅꯦꯕ ꯃꯌꯥꯝ ꯑꯩ ꯆꯥꯔꯒ ꯈꯪꯍꯟꯖꯔꯛꯀꯦ ꯑꯩꯅ ꯊꯣꯡꯖꯕꯗꯣ ꯍꯥꯎꯏ ꯍꯥꯎꯇꯦꯗꯣ ꯃꯣꯔꯣꯛ ꯁꯥꯔꯞꯇꯣ ꯌꯥꯝ ꯍꯥꯎꯋꯦ ꯍꯔꯤꯕꯣꯞꯁꯨ ꯍꯥꯞꯄꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯏꯔꯝꯕꯩ ꯋꯥꯅꯤ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯗꯨꯅ ꯍꯦꯟꯅꯕꯨ ꯂꯨꯈ꯭ꯔꯦ ꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯔꯝꯃꯦꯕ ꯚꯤꯗꯤꯑꯣꯒ ꯅꯝꯈꯠꯂꯛꯑꯕ ꯌꯥꯝ ꯂꯥꯡꯁꯤꯜꯂꯛꯑꯅꯤ ꯕꯣꯇꯜꯒꯁꯦ ꯃꯊꯟꯇ ꯗꯣꯡꯒ ꯇꯥꯔꯦ ꯇꯝꯅꯕ ꯑꯗꯨꯃꯥꯏꯅ ꯏꯆꯥꯅꯨꯄꯤꯗꯩ ꯍꯧꯕ ꯀꯞꯄꯛꯄ ꯈꯣꯠꯂꯛꯄ ꯇꯧꯔꯛꯀꯅꯦꯕ ꯚꯤꯗꯤꯑꯣꯕꯨ ꯅꯝꯃꯛꯑꯗꯤ
ꯃꯌꯥꯝ ꯍꯟꯗꯛ ꯃꯔꯛꯁꯦ ꯚꯤꯗꯤꯑꯣ ꯅꯝꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯅꯝꯕ ꯃꯇꯝꯗ ꯋꯥ ꯉꯥꯡꯕꯁꯦ ꯀꯩꯅꯣ ꯏꯀꯣꯏ ꯀꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯏꯁꯥꯁꯦꯀꯣ ꯚꯤꯗꯤꯑꯣꯁꯤꯒ ꯆꯤꯟꯁꯦꯀꯣ ꯉꯥꯡꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗꯣ ꯑꯣꯏꯌꯦꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯐꯖꯅꯁꯨ ꯍꯥꯎꯔꯦ ꯑꯩꯅ ꯊꯣꯡꯖꯕꯁꯦ ꯑꯀꯣꯟꯕꯗꯗꯤ ꯅꯦꯛꯁꯇꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯏꯁꯥꯅ ꯊꯣꯡꯖꯔꯛꯑꯒꯦ ꯑꯗꯣ ꯑꯩ ꯊꯣꯡꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯈꯪꯉꯕꯅꯤ나 ꯍꯩꯔꯅꯦꯕꯀꯣ ꯑꯩꯅ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯏꯝꯐꯥꯜ ꯂꯣꯝꯗꯗꯤ ꯃꯅꯤꯄꯨꯔ ꯂꯣꯝꯗꯗꯤ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯦ ꯆꯥꯕꯅꯤꯅ ꯃꯣꯏꯗꯤ ꯈꯪꯉꯤ ꯃꯣꯏꯗꯤ ꯍꯩꯕ ꯍꯦꯜꯂꯦꯕ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯇꯝꯖꯕꯅꯤ ꯉꯁꯤꯒꯤꯁꯦ ꯑꯗꯣ ꯐꯖꯅ ꯑꯩ ꯐꯝꯕꯒ ꯆꯥꯖꯔꯛꯑꯒꯦ ꯁꯤꯁꯦ ngā maru yaushe hilon na thongadi ngā maru amta yauroi ꯑꯩꯒꯤ ꯃꯊꯪꯗꯗꯤ ꯍꯤꯂꯣꯟ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯃꯌꯥꯝ ꯑꯁꯦꯡꯕꯁꯨꯅꯦ ꯌꯥꯝꯅꯁꯨ ꯍꯥꯎꯔꯝꯃꯦ ꯑꯗꯨꯒꯅꯦꯀꯣ ꯃꯔꯨꯁꯦ ꯃꯟꯕꯗ ꯈꯤꯇꯪ ꯋꯥꯔꯦꯀꯣ ꯃꯣꯏꯒꯤ ꯉꯥ ꯑꯃꯒ ꯍꯤꯂꯣꯟ ꯍꯥꯏꯅ ꯂꯩꯇ꯭ꯔꯅꯦ ꯑꯗꯣ ꯉꯥꯗꯣ ꯃꯔꯨ ꯌꯥꯎꯗꯕꯗꯣ ꯑꯗꯨꯅ ꯊꯣꯡꯉꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯒꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯗꯣ ꯀꯩꯗꯧꯔꯤꯒꯦ ꯊꯣꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒꯅꯦꯀꯣ ꯃꯌꯥꯝ ꯁꯤ ꯚꯤꯗꯤꯑꯣ ꯍꯦꯛ ꯅꯣꯛꯅꯤꯡꯗꯔ ꯌꯦꯡꯉꯨꯅꯦ ꯅꯣꯏ ꯑꯉꯥꯡꯁꯤꯡꯁꯨ ꯍꯥꯏꯗꯤꯀꯣ ꯃꯌꯥꯝ ꯏꯇꯥ ꯃꯌꯥꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯝꯃꯣꯕꯀꯣ ꯃꯉꯥꯜꯂꯩꯕꯤ ꯁꯨꯡꯉꯨ ꯃꯇꯝꯁꯦ ꯏꯁꯤꯡ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯦꯕ ꯃꯥꯁꯦꯀꯣ ꯍꯧꯖꯤꯛꯁꯦ ꯆꯠꯄ ꯍꯩꯔꯛꯄꯒꯤ ꯐꯥꯕꯁꯨ ꯉꯝꯗꯒꯨꯝ ꯊꯥꯗꯣꯛꯑꯦ ꯀꯗꯥꯏ ꯂꯦꯡꯉꯦ ꯀꯗꯥꯏ ꯑꯃꯈꯛ ꯑꯣꯏꯔꯤꯑꯕ ꯑꯉꯥꯡꯁꯦꯀꯣ ꯊꯥꯗꯣꯛꯑꯦꯅ ꯏꯁꯤꯡ ꯃꯔꯛꯇ ꯆꯪꯒꯦꯇ ꯇꯧ ꯂꯩꯔꯝꯃꯦꯕ ꯕꯥꯠꯔꯨꯝꯁꯦ ꯊꯣꯡ ꯍꯥꯡꯗꯣꯛ ꯆꯪꯉꯒꯅꯤ ꯏꯁꯤꯡꯁꯦ ꯖꯛꯁꯤꯅ ꯀꯣꯜꯂꯒꯅꯦ ꯈꯪꯉꯕ ꯃꯥꯁꯦ ꯏꯁꯤꯡꯁꯦ ꯍꯩꯗꯣꯛ ꯍꯩꯖꯤꯟ ꯁꯥꯟꯅꯕ ꯌꯥꯝ ꯇꯧꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯈꯪꯉꯕ ꯃꯥꯁꯦꯀോ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯉꯥꯜꯂꯩꯕꯤꯒꯤ ꯂꯦꯡꯒꯥꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯎꯔꯒꯗꯤꯀꯣ ꯃꯃꯥꯁꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨ ꯅꯣꯏꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯅꯀꯣ ꯌꯥꯝ ꯈꯪꯅꯤꯡꯉꯦꯕꯀꯣ ꯏꯁꯤꯡꯗ ꯉꯥꯎꯕ ꯇꯧꯈꯠꯂꯛꯑꯦꯕ ꯑꯩꯅꯗꯤ ꯉꯥꯡꯉꯦ ꯇꯧꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯅ ꯀꯞꯄꯤꯅꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯄꯨꯁꯜꯂꯛꯄꯗ ꯐꯃꯨꯡ ꯊꯝꯕꯗ ꯄꯨꯔꯥ ꯀꯞꯄꯤꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯑꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯅꯣꯛꯅꯤꯡꯕ ꯃꯑꯣꯡ ꯌꯥꯝ ꯇꯧꯕ ꯍꯧꯔꯛꯑꯦ ꯍꯧꯖꯤꯛꯀꯥꯟ ꯍꯥꯟꯅ ꯐꯃꯨꯡꯗ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯄ ꯍꯩꯒꯠꯂꯛꯑꯕꯅꯤꯅ ꯑꯃꯨꯛ ꯂꯦꯡꯕ ꯊꯕꯛꯁꯦ ꯂꯣꯏꯔꯔꯣꯏ ꯍꯥꯏꯕ ꯊꯕꯛꯁꯦ ꯃꯊꯪ ꯑꯩꯉꯣꯟꯗ ꯍꯥꯞꯆꯜꯂꯛꯑꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯝꯄꯜꯅꯤ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯈꯤꯇꯪ ꯇꯧꯁꯨ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯔꯤꯒꯨꯂꯔ ꯅꯥꯏꯅꯁꯨ ꯚꯤꯗꯤꯑꯣꯁꯨ ꯅꯝꯃꯒ ꯊꯥꯒꯠꯇ꯭ꯔꯕꯅꯤ ꯀꯨꯏꯔꯕꯅꯤꯅꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯚ꯭ꯌꯨꯋꯔꯁꯤꯡꯒ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯗꯨꯝ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯔꯛ ꯑꯗꯨꯝ ꯊꯥꯒꯠꯄ ꯍꯧꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯀꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟꯗ ꯀꯩꯀꯩ ꯃꯇꯥꯡ ꯚꯤꯗꯤꯑꯣ ꯁꯦꯝꯍꯧꯒꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯎꯅꯔꯁꯤꯀꯣ